Ngara nungdan phongkhiba Kangleipa Mairagi Paukse degi maru oiba pau khara khangasiraga miyamda khudo tamjige edita loya lakpagi mayumda nongmai kapsilamba bu condemn tawe nongmai kapsilambagi maram taknaba taksilakle chaliba July tang 15 amadi 13 lonaba ahing nongyaida konta khabamda laiba imphal da nungtigi phongba paukse naharogi thaudangi editorgi yumda sakangdaba singna nongmai round mari manga rong kapsilambagi thaung adu kanana tawbano haibadu athuba matamda sengdokpira u haina Khabam lai Harauphamgi Mairapai Bigi Secretary Thongnam Sumatina Phongdokre Wafam asi Manipur Press Club ki Thangjing Hall da Kontha Khabam lai Harauphamg Kontha Literary and Sporting Club na chinjina pangthokiba pamisinga unabada phongdokhibani mahakna makhatan hai nongmai kapsilamagi thong asi akama mongda kanem tawi pause amagi editor oiduna masagi mathau mapumphana pangthokliba miyoi amagi mayumda nongmai kapchinna kihan khanganba chatharamba si laibak thibani Yung na taba mapam da si gumatawang si chatharamba sina imong manungi miyoy kaltan na tanalay kay kimiyamda nungay taba pa ole hay kay mahang na editor koyrom loyagi yumda no may kapsila magitawang si kanana kari maram kita magta chatharamba no mahang kimaral kari no habado atuba matam da lebak miyam kang na sengdok pira o haiba wafam supong no ki Resipriya na asaw po tawang log na naung nasabang mayang temtom no snagi yung tha sige kung gataruk ta sangagadari Handa pangthokiba 19 suba Lok Sabha Mikhalda individual merit ama oina Mikhal thengnakhiba Thawa district ki manungsana Hairok part 2 da leiba Moyang Temtonosna Elas nungsabagi nongna sabayum lakliba July 13 irai numita hongnabi matung ina sangaragani hairi nongna saba tonomsna nongsabagi yumase Climate and Environment Activist Resipriya Kanguzamgi Masagi Foundation dagi ayamba sempam podokuna sabani numit kunigi manungda saba lusilaklaba yumase sabde lupa la changki Senfam sing asigi manungda miyamna mating pangbirakpan senfamna lupa lising taraga tareka chanipa kuntrani hairi Resipriya na makhata na phongdokhibagi matung ina hauji mahaki lamjing makhada mayu makai lejedraba miyoi singi yumsa maram sanaba panam thamli aduga Manipur thokliba kangu anigi sathiraba lana sina maram oiduna mayu makai tumna mai thadopi khebadagi lanjena duna laiba imung marigi yumsa bagi thabakso Resipriya gi makhada hauji paikhali hairi Tomdom sna nung sabi ki nong nasabi yung sangabi ki tarom July kung ngatarok ta pangtok kadariba asiti lamdama asigi saknaraba Bacteria Politician Dr. M. Nara Social Scientist Dr. Dana Biraisram Social Activist Asang Karsar Amadi Generous Ras nong thomom na singbana saruyagani hairi College kaya mahiroi sing assembly tawba yaw na tonga-tongamba tarom paikhat pa ukray Langa ki college amadi ete college sing hena faganabagi pandamda College singi principal sing ngarang chief minister ga unaduna thorang kaya pakhanaba khangkraba matung ngarang degi college kaya da mairoi sing assembly tawba yauna tunga ba thorang kaya pakhanaba hokre hairi chief minister gi miyang makhada isit asigi college sing kumna monitor tawba horakpaga loina ngasi Senapati district ki manung chana lariba Mau college da morning assembly tawba hokre Manipur college ko inasu nongna BA amade B science da mingjarba singi induction program pangthoki hairi Amaramda Mayalambi College ki Thawol Jagoi ki practical class pangthokli panba yabadi mingzalaga class yaudabagi thawongda hena miyang thamduna mahiroi singna college kapagi sang sada humdraga manga yaudravade scholarship thabagi ayaba pidaba yaungna tharang kaya pakhalagani haina chief minister na phongdokpa laikhrabani Jiribamdagi pochai buba gari chamgani phu Imphal changlakhrei ngasi Jiribamdagi Imphal tamna NS 37 Imphal Jiribam lambi da petroleum product amadi ate polam sing puba Gari chama kun escort kaloni na Imphal da changlakhrei police tagi phangma paugi matung ina ngasi Jiribamdagi chamgani phu CRPF battalion gi company na escort tawduna Imphal tamna changlakhraba petroleum puba gari singi manungda LPG gari 19 petrol puba gari 35 diesel puba gari 30 amadi atay petroleum gi pochai sing puba gari 45 yauri atay polam sing puba truck singi manungda FCI gi gari 8 cement gari 9 Fertilizer puba gari 12 transport ki gari ama new car puba gari ama ahangba truck ama mimi puba gari ahum biscuit puba gari ani puna gari 35 ni hauji Jiribamda pot yawba gari tanker tarung natuna atay gari singda amata lehautre hairi Manipur da chatharakliba terrorist singi thawongi matangda parliament da marik chumna thamdrabadi PM Modi gi bangi bat boycott tawnaba sem sare thawai mirel India ki Prime Minister Narendra Modi gi Man ki Baat boycott tawnaba sem sare haina thawai mirel gi campaigner T.S. Darana press thadorapa chero amana hairi chero asin hai tha asi kungani thoidagi haugadariba palami mifam asigi mamangda
India ki Prime Minister na Manipur da laktuna thokliba wathok asigi asengba maram khangdokadabani. Loina atopa lebaktagi sangsilagliba kuki narco terroristsingna India citizen oidina Manipur gi yelawmi singda maru oina maite furupta chatharakliba terrorism gi thawong asigi matangda Parliament mifamda Prime Minister amo oina marik chumna paudamduna thambidraba lakliba July gi aroiba namaijing numitta All India Radio da sandokadoriba Prime Minister Narendra Modi ki man ki baat boycott taunaba sem sare haire Zero sinhai kuki narco terroristing asigi mathakta military track down tauduna India Army gi matik mayai ado khanganabagi warep lawdraba Manipur khakta natana malem gi mafam khudimakta lariba idea of Manipur gi wakhol manaba miyo lakayaga lonina lakliba July gi aroiba namaijing numita All India Radio da sandokadoriba Prime Minister Narendra Modi gi man ki baat boycott taunaba sem sare haire Bangladesh da kota gi chanabi sendokadabani haiba mairoi singi khongjangda miyoi kuntragani thoi laikhidrei Bangladesh da government gi thabak changbada kota gi chanabi lairiba adubo semdokadabani hadina mairoi kiyana khongjang jangsinbada haujuk phawbada miyoi kuntragani thoi sigrei lesing ani gi chonga hembana aso apanangkrei ngarang khongjang jangsinkiba mairoi kiyana Bangladesh ki Prime Minister na television gi khutangda miyamda wangangadore haba paw phongbadagi leba adugi National Television Channel amagi office mai thadokei Panbayai Madudi government ki thabak changbada reservation thambagi wahugda numit kharani asida mairoi kiyana quota system chatnaba yairo haduna irang hauduna lakhibani hariba irang asigi maru oiba horofomdi mamang thada Bangladesh High Court na quota system asi amu hanna chatna halagani hana waya lauthorakpana oire hariba quota system asi inkumja lising ani ga sumna taragani panda Prime Minister Sheikh Hasina gi government na muthatnaba honakibani Supreme Court na hariba order adu kona amuk suspend tauki Lariba August ta hearing amu chathanaba matam piki kota gi mayukta leiba mahairoi sing amadi Sheikh Hasina gi student wing amu oiriba awami league ani gi marakta amu irang tholakpadagi police na mahairoi sing mota khainaba laba bullet tear gas amadi noise grenade sing kapagi thaudok sing da mahairoi kaya asi ana yauki nakal ani gi mahairoi sing gi marakta irang kangkhalakpadagi leba asina railway station lefan ki bagaloyana mobile internet service thingjingki Sera asida hauji Bangladesh ta oyakiba phiba masigi yenglaga leba aduda lairiba India macha sing mapal thokna ba wafam khangan operation na khulai kya fagalai Ifal East district ki takhel amani tera fai khulda security force na thi bahum gi thabak chathabada khusu khulai kya phaga pangam krei fagalaba khusu khulai sing adugi manungda magazine ga konana .303 gi rifles ama magazine ga konana carbine ama nongmai maru taraga manga hand grenade ani asang bama sugi grenade ama pistol ama Nongmai maru ki tokning nifuga mapan yauri. Amaramda Chuchamba district ki toibung digi modify pampi ani ga 12 borgi SBBL nongmai amaga supagat kiyari. Nakal amaramda security na ngak sinuna National Highway 37 amadi National Highway number 2 dagi tunga mapulam sing puba gari matang sina humdraga tare amadi sani gani fugan taruk Imphal da purak kriyari. Lonina tunga mapam sing da hangliba checkpoint sing Sama sumna amadagi lo thugaiba miyoi marphu mathoi su phagat ki haina Manipur Police Control Room daki thadau pachero amana haidei